ꯎꯏ ꯕꯥꯛ ꯇꯥꯁꯜꯂꯒꯦ ꯃꯁꯤ ꯁꯤ ꯆꯤꯡ ꯃꯅꯨꯡꯁꯤꯗꯩꯗ ꯏꯪꯒꯣꯜ ꯃꯆꯥ ꯀꯣꯏꯔꯝꯃꯦ ꯈꯨꯟꯁꯤꯒꯤ ꯃꯤꯁꯤꯡꯅ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯗ ꯆꯤꯡꯗ ꯇꯧꯕꯅꯤꯅꯅꯦ ꯉꯁꯥꯏꯒꯤ ꯍꯟꯗꯛ ꯑꯩꯈꯣꯏ ꯊꯣꯛꯈꯤꯕ ꯂꯥꯟꯗꯣ ꯑꯗꯨꯗꯒ ꯁꯤꯒꯤ ꯁꯨꯝ ꯅꯨꯡꯁꯥ ꯊꯤꯕꯒꯨꯝꯕꯒꯗꯤ ꯐꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯅꯨꯡꯁꯥ ꯊꯤꯕ ꯈꯔꯗꯤ ꯐꯥꯎꯋꯦ ꯑꯗꯣ ꯃꯤꯁꯨꯀꯣ ꯁꯤ ꯂꯥꯛꯑꯦꯀꯣ ꯑꯗꯒꯤ ꯃꯀꯟ ꯀꯥꯂꯦꯖꯥ ꯅꯩꯔꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯂꯥꯟ ꯃꯇꯝ ꯑꯩꯈꯣꯏ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯗꯤ ꯀꯩꯁꯨ ꯀꯩꯝ ꯊꯣꯏꯗꯣꯛꯄ ꯃꯣꯏꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯂꯦ ꯀꯩꯝ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯕ ꯂꯩꯇꯦ ꯋꯥꯡꯖꯤꯡ ꯌꯧꯔꯛꯑꯦ ꯋꯥꯡꯖꯤꯡꯁꯤꯗꯒꯤ ꯍꯩꯔꯣꯛꯀꯤ ꯂꯝꯕꯤꯗ ꯍꯧꯖꯤꯛ ꯈꯥꯏꯖꯤꯜꯂꯅꯤ ꯍꯧꯖꯤꯛ ꯈꯥꯏꯗꯨꯅꯦ ꯃꯌꯥꯝ ꯎꯠꯂꯛꯑꯒꯦ ꯁꯤ ꯁꯣꯝ ꯆꯠꯈ꯭ꯔꯒꯅ ꯀꯛꯆꯤꯡ ꯐꯥꯛꯆꯤꯡ ꯂꯣꯏ ꯇꯥꯔꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯆꯪꯉꯛꯑꯅꯤꯀꯣ ꯍꯩꯔꯣꯛ ꯑꯩ ꯁꯤ ꯆꯪꯗꯣꯏꯅꯤ ꯁꯤ ꯋꯥꯡꯖꯤꯡ ꯀꯩꯊꯦꯜꯅꯤ ꯃꯌꯥꯝꯁꯦ ꯋꯥꯡꯖꯤꯡ ꯀꯩꯊꯦꯜꯒꯤꯁꯨ ꯕ꯭ꯂꯣꯛ ꯑꯃ ꯇꯧꯁꯤꯔꯥ ꯃꯌꯥꯝ ꯀꯃꯦꯟ ꯊꯥꯗꯕꯤꯔꯝꯃꯣ ꯋꯥꯡꯖꯤꯡ ꯍꯦꯛ ꯆꯪꯉꯛꯄꯗꯒꯤ ꯂꯝꯕꯤꯁꯤꯗꯤ ꯃꯑꯣꯡ ꯇꯥꯗ꯭ꯔꯦꯍꯦ ꯇꯧꯔꯤꯁꯦ ꯍꯩꯔꯣꯛ ꯌꯧꯁꯜꯂꯛꯄ ꯂꯝꯕꯤꯅꯦ ꯑꯗꯣ ꯍꯩꯔꯣꯛ ꯌꯧꯔꯕ ꯅꯠꯇ꯭ꯔꯣ ꯍꯩꯔꯣꯛ ꯌꯧꯁꯜꯂꯦ ꯌꯧꯁꯜꯂꯦ ꯅꯠꯇꯦ ꯍꯩꯔꯣꯛ ꯌꯧꯔꯕꯅꯤ ꯋꯥꯡꯖꯤꯡ ꯍꯦꯛ ꯆꯪꯉꯛꯄꯗꯩ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯐꯠꯇ꯭ꯔꯦ ꯃꯇꯦꯛ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯍꯣꯏ ꯏꯃꯥ ꯁꯤꯔꯦ ꯉꯁꯥꯏ ꯃꯇꯦꯛ ꯑꯃ ꯐꯔꯨꯗ꯭ꯔ ꯃꯇꯨꯡꯗ ꯂꯝꯕꯤꯁꯦ ꯑꯃꯨꯛ ꯐꯒꯠꯂꯛꯑꯦ ꯑꯩ ꯐꯠꯇꯕ ꯉꯥꯛꯇ ꯅꯝꯕꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯃꯤ ꯁꯥꯎꯅꯕ ꯌꯥꯎꯔꯝꯃꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯌꯦꯡꯕꯤꯕꯁꯤꯡꯅ ꯁꯥꯎꯔꯛꯑꯒꯁꯨ ꯑꯩ ꯑꯐꯕꯁꯤ ꯑꯗꯨꯝ ꯅꯝꯖꯔꯛꯏꯅꯤꯀꯣ ꯁꯤ ꯐꯔꯦ ꯑꯗꯨꯝ ꯁꯥꯏꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯂꯝꯕꯤꯁꯦ ꯆꯠꯄ ꯑꯗꯣ ꯃꯇꯦꯛ ꯁꯨꯝ ꯃꯨꯠꯆꯔꯛꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯩꯔꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯃꯥꯡꯅꯤꯀꯣ ꯑꯩꯅ ꯆꯠꯆꯔꯛꯏꯁꯦ ꯋꯥꯡꯖꯤꯡ ꯕꯖꯥꯔꯗꯩ ꯍꯥꯏꯖꯤꯜꯂꯛꯑꯦꯀꯣ ꯋꯥꯡꯖꯤꯡ ꯕꯖꯥꯔꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯑ ꯃꯇꯨꯡꯗ ꯍꯩꯔꯣꯛꯀꯤ ꯂꯝꯕꯤ ꯇꯥꯔꯛꯑꯦ ꯍꯩꯔꯣꯛ ꯆꯪꯉꯛꯑꯦ ꯍꯩꯔꯣꯛ ꯆꯪꯉꯛꯑ ꯃꯇꯨꯡꯗ ꯁꯤ ꯆꯤꯡꯅꯤꯀꯣ ꯀꯥꯈꯠꯂꯛꯏꯁꯦ ꯑꯩꯈꯣꯏ ꯌꯧꯔꯛꯑꯦ ꯃꯦꯂꯩ ꯇꯝꯄꯥꯛ ꯔꯤꯖꯣꯔꯠ ꯑꯣꯄꯅꯤꯡ ꯇꯥꯏꯝ 9 AM 4:30 ꯃꯌꯥꯝ ꯁꯤꯗꯩꯁꯨ ꯑꯗꯨꯝ ꯇꯤꯀꯦꯠ ꯉꯥꯏꯈꯣ ꯁꯤ ꯆꯪꯕ ꯌꯥꯏꯌꯦꯕ ꯀꯥꯈꯠꯂꯛꯑꯦꯀꯣ ꯃꯌꯥꯝ ꯂꯨꯄꯥ 50ꯗꯤ ꯂꯧꯍꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯆꯤꯡ ꯀꯥꯔꯛꯄꯒꯤ ꯃꯌꯥꯝ ꯁꯤꯗ ꯑꯗꯨꯝ ꯄꯤꯛꯅꯤꯛ ꯇꯧꯕ ꯌꯥꯔꯦ ꯃꯣꯏꯁꯦ ꯄꯤꯛꯅꯤꯛ ꯑꯣꯏꯅ ꯂꯨꯄꯥ ꯀꯌꯥꯅꯣ ꯊꯥꯍꯧꯔꯤꯗꯨꯕꯣ ꯂꯨꯄꯥ ꯆꯥꯝꯃ ꯆꯥꯛ ꯆꯥꯅꯕ ꯂꯨꯄꯥ ꯆꯥꯝꯃ ꯆꯥꯅꯕꯒꯤ ꯂꯨꯄꯥ 100 ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯏꯕ ꯔꯤꯖꯣꯔꯠꯇꯨꯅꯤꯀꯣ ꯃꯦꯂꯩ ꯇꯝꯄꯥꯛ ꯔꯤꯖꯣꯔꯠ ꯍꯥꯏꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯁꯤꯗꯩ ꯄꯤꯛꯅꯤꯛ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯔꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯄ ꯃꯇꯝ ꯀꯦ ꯈꯟꯕ ꯃꯇꯝꯗ ꯖꯒꯥ ꯂꯩꯇꯕ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯆꯠꯂꯝꯕ ꯖꯒꯥꯁꯤꯡ ꯑꯗꯨꯝ ꯄꯜꯂ ꯂꯩꯔꯦꯗꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯖꯒꯥꯁꯤ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯏ ꯅꯧꯅ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯊꯤꯡꯉꯨꯔꯦ ꯍꯥꯏꯌꯦ ꯁꯤꯒꯤꯁꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯉꯥꯡ ꯑꯃ ꯁꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯉꯥꯡ ꯏꯔꯣꯏꯕꯗ ꯂꯩꯇꯕ ꯌꯥꯎꯕꯗꯒꯤ ꯖꯒꯥꯁꯤ ꯊꯤꯡꯉꯨꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯣ ꯁ꯭ꯋꯤꯝꯃꯤꯡ ꯄ꯭ꯔꯣꯍꯤꯕꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯧꯅ ꯍꯥꯡꯗꯣꯛꯆꯔꯦ ꯍꯥꯏꯔꯦ ꯁꯤ ꯍꯥꯏꯐꯦꯠ ꯀꯥꯈꯠꯂꯨꯁꯤꯔꯣ ꯀꯥꯈꯠꯂꯨꯁꯤ ꯀꯩꯅꯣ ꯌꯦꯡꯉꯨꯁꯤ ꯀꯩꯅꯣ ꯁꯤꯗ ꯑꯍꯟ ꯑꯃ ꯂꯩꯔꯝꯃꯦ ꯑꯍꯟꯁꯦ ꯍꯥꯏꯐꯦꯠ ꯋꯥꯔꯤ ꯁꯥꯖꯟꯒꯦ ꯄꯥꯕꯨꯡ ꯀꯩꯅꯣꯝꯇ ꯁꯨꯝ ꯍꯪꯖꯒꯦ ꯁꯨꯝ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯂꯧꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯀꯗꯥꯏꯗ ꯀꯩꯗꯧ ꯂꯥꯛꯇꯣꯏꯅꯣ ꯁꯤ ꯌꯦꯡ ꯂꯥꯛꯏꯅꯦ ꯄꯥꯕꯨꯡ ꯔꯤꯖꯣꯔꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯕꯣ ꯁꯤ ꯑꯣꯀꯦꯒꯤ ꯖꯒꯥꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯈꯨꯟꯒꯤ ꯅꯠꯇꯕ꯭ꯔꯥ ꯈꯨꯟꯒꯤ ꯅꯠꯇꯦ ꯈꯨꯟꯒꯤ ꯅꯠꯇꯦ ꯄꯨꯂꯞꯁꯦ ꯑꯣꯀꯦꯟꯒꯤ ꯑꯣꯏꯔꯤꯔꯥ ꯑꯗꯨ ꯀꯩꯅꯣꯁꯦ ꯁꯤꯒꯨꯝꯕꯁꯦ ꯑꯁꯤꯗꯒꯤꯅ ꯁꯤ ꯁ꯭ꯀꯨꯜꯂꯣ ꯁꯤ ꯁꯤꯒꯨꯝꯕꯅꯤ ꯁꯥꯕ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯖꯒꯣꯛ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯃꯤ ꯆꯪꯉꯛꯄ ꯈꯣꯠꯂꯛꯄꯁꯦ ꯃꯤ ꯀꯌꯥꯃꯨꯛꯀꯗꯤ ꯂꯥꯛꯑꯦ ꯍꯧꯖꯤꯛꯁꯦ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯑꯅꯤ ꯁꯤꯗ ꯑꯉꯥꯡ ꯑꯃ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯔꯗꯤ ꯂꯥꯛꯄꯗꯤ ꯍꯧꯔꯦ ꯍꯧꯗꯦꯅꯦ ꯍꯧꯗꯦ ꯏꯔꯥꯛ ꯂꯥꯛꯇꯦ ꯂꯥꯛꯇꯦ ꯑꯗꯣ ꯂꯥꯛꯍꯜꯂꯁꯤ ꯀꯩꯅꯣ ꯈꯔ ꯃꯌꯥꯝ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯈꯔ ꯀꯥꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯀꯩꯀꯩ ꯇꯧꯕ ꯌꯥꯏ ꯁꯤ ꯃꯤ ꯂꯥꯛꯑꯒꯗꯤ ꯗꯨꯀꯥꯟꯗ ꯐꯝꯃꯁꯨ ꯀꯥꯟꯅꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯩꯗꯤ ꯍꯔꯥꯎꯏ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯃꯅꯨꯡ ꯆꯪꯕ ꯌꯥꯕ꯭ꯔꯣ ꯄꯥꯕꯨꯡ ꯁꯤꯗꯤ ꯍꯦꯟꯅ ꯂꯣꯛ ꯐꯥꯎꯗꯤ ꯌꯥꯏ ꯂꯝꯕꯤ ꯂꯩ ꯑꯗꯣ ꯁꯤꯒꯤ ꯆꯤꯡꯁꯤꯡꯁꯤꯗꯗꯤ ꯀꯩꯅꯣ ꯇꯥꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯤꯁꯤꯡꯗꯣ ꯇꯥꯗꯦꯀꯣ ꯁꯥ ꯉꯥꯁꯤꯡꯗꯣ ꯂꯩꯇꯦ ꯑꯗꯨ ꯈꯣꯡꯌꯥꯒꯁꯨ ꯂꯩꯇꯦꯗ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯅꯤꯗ ꯑꯩ ꯍꯥꯏꯁꯦ ꯂꯩꯇꯦ ꯁꯤ ꯑꯝꯇ ꯂꯩꯇꯦ ꯂꯩꯇꯦ ꯈꯣꯡꯌꯥ ꯁꯤ ꯂꯩꯇꯦ ꯃꯔꯤꯡ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯑꯁꯤꯗꯤ ꯃꯔꯤꯡ ꯉꯥꯛꯇꯅꯤ ꯑꯣ ꯑꯗꯨ ꯁꯤ ꯀꯥꯔꯨꯕꯁꯤ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯝ ꯀꯥꯔꯨ ꯌꯥꯏ ꯂꯣꯛ ꯂꯩ ꯍꯥꯏꯁꯦ ꯀꯔꯤ ꯂꯣꯏꯔꯦ ꯁꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯒ ꯑꯗꯨꯝ ꯂꯧꯔꯦ ꯆꯤꯡꯗꯒꯤ ꯇꯥꯔꯛꯄ꯭ꯔꯣ ꯁꯤ ꯆꯠꯂꯁꯤꯅꯤ ꯃꯔꯤꯡ ꯉꯥꯛꯇꯅꯦꯕ ꯇꯥꯏꯁꯦ ꯃꯔꯤꯡ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯣꯏꯗꯤ ꯀꯨꯝꯊꯔꯛꯄꯁꯦ ꯀꯗꯣꯝꯗꯒꯤ ꯀꯨꯝꯃꯦ ꯁꯣꯝꯗꯒꯗꯤ ꯀꯨꯝꯃꯦ ꯑꯗꯨꯝ ꯀꯨꯝꯃꯦ ꯑꯥꯗꯩ ꯅꯤꯇꯥꯟꯁꯦ ꯑꯥ ꯑꯁꯤ ꯅꯤꯇꯥꯟ ꯐꯣꯡꯅꯦꯕ ꯑꯗꯣ ꯁꯤꯒꯤꯁꯦ ꯂꯥꯟ ꯃꯇꯝ ꯑꯩꯈꯣꯏ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯗꯤ ꯀꯩꯁꯨ ꯀꯩꯝ ꯊꯣꯏꯗꯣꯛꯄ ꯃꯣꯏꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯂꯦ
ꯀꯩꯝ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯕ ꯂꯩꯇꯦ ꯑꯃꯁꯤ ꯂꯩꯇꯕꯅꯤ ꯁꯥ ꯉꯥ ꯂꯩꯇꯕꯅꯤꯅ ꯂꯩꯇꯦ ꯂꯩꯇꯦ ꯀꯥꯏꯗꯒꯤ ꯁꯤ ꯄꯨꯂꯞꯅ ꯈꯨꯟ ꯀꯌꯥꯅꯣ ꯄꯥꯎ ꯂꯩꯔꯤꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯠꯇꯕ ꯑꯁꯤꯗ ꯋꯥꯕꯖꯤꯡ ꯈꯨꯜ ꯑꯃ ꯑꯥ ꯊꯝꯂꯥꯏ ꯈꯨꯜ ꯑꯅꯤ ꯑꯥ. ꯊꯝꯂꯥꯏꯁꯤ ꯈꯨꯜ ꯑꯅꯤꯅꯦꯕ ꯑꯃꯅ ꯍꯩꯅꯧ ꯃꯈꯣꯡ ꯑꯃꯅ ꯊꯝꯂꯥꯏ ꯑꯥ. ꯁꯤꯗ ꯄꯨꯂꯞ ꯄꯨꯟꯁꯤꯔ ꯑꯁꯤ ꯑꯥꯗ ꯃꯩꯈꯨ ꯀꯥꯔꯤꯁꯦ ꯑꯥ ꯁꯤꯗꯒꯤꯅ ꯃꯣꯏꯁꯦ ꯈꯨꯟ ꯉꯥꯛꯇ ꯃꯔꯤꯡ ꯉꯥꯛꯇꯅꯦꯕ ꯇꯥꯔꯤꯁꯦ ꯃꯔꯤ ꯉꯥꯛꯇ ꯁꯣꯝꯗꯗꯤ ꯇꯥꯗ꯭ꯔꯦ ꯁꯤꯒꯤ ꯋꯥꯡꯁꯦ ꯑꯥ ꯁꯤꯒꯤ ꯋꯥꯡꯕꯁꯤ ꯃꯊꯛꯁꯦ ꯑꯥ ꯑꯁꯤ ꯃꯣꯏꯒꯤ ꯃꯨꯡꯐꯝꯁꯦ ꯁꯦꯝꯈ꯭ꯔꯦ ꯃꯔꯤꯡꯁꯤꯡ ꯎꯔꯨꯗ꯭ꯔꯤ ꯆꯪꯉꯒ ꯁꯦꯝꯗꯣꯏꯕ ꯁꯦꯝꯈ꯭ꯔꯦ ꯑꯗꯨ ꯎꯔꯨꯗ꯭ꯔꯦꯕꯀꯣ ꯑꯥ. ꯃꯤꯒꯤ ꯄꯥꯎꯅꯦ ꯁꯤꯗꯤ ꯁꯤꯒꯨꯝꯕ ꯆꯤꯡ ꯑꯃ ꯑꯅꯤ ꯂꯩ ꯃꯣꯏ ꯈꯨꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯎꯡꯒ ꯊꯦꯡꯅꯗꯅ ꯍꯥꯏꯐꯦꯠ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯕ ꯉꯁꯥꯏꯒꯤ ꯈꯪꯕꯁꯦꯀꯣ ꯑꯥ ꯑꯩ ꯃꯌꯥꯝꯗꯁꯨ ꯍꯥꯏꯐꯦꯠ ꯁꯤꯁꯦ ꯈꯪꯍꯟꯖꯔꯦ ꯍꯔꯥꯎꯖꯔꯦ. ꯗꯨꯀꯥꯟꯒ ꯐꯝꯃꯒ ꯑꯩ ꯑꯅꯤ ꯍꯤꯡꯒꯣꯜ ꯀꯣꯏꯔꯤ ꯑꯗꯣ ꯑꯣ. ꯑꯥꯗ ꯃꯇꯦꯡꯗ ꯇꯥꯡꯉꯤꯁꯦ ꯁꯤꯗꯤ ꯍꯤꯡꯒꯣꯜ ꯀꯣꯏꯔꯤ ꯄꯥꯎꯡ ꯍꯤꯡꯒꯣꯜꯂꯣꯁꯦ ꯍꯥꯏꯐꯦꯠ ꯆꯪꯉ ꯌꯦꯡꯁꯤꯜꯂꯨꯒꯦ ꯀꯩꯀꯩ ꯐꯖ ꯐꯖꯕ ꯀꯥꯞꯄ꯭ꯔꯥ ꯌꯦꯡꯉꯨꯒꯦ ꯏꯕꯣꯕꯤꯒꯤ ꯍꯤꯡꯒꯣꯜꯁꯦ ꯑꯩꯈꯣꯏꯗꯤ ꯆꯪꯉ ꯍꯥꯏꯐꯦꯠ ꯌꯦꯡꯖꯔꯨꯒꯦ ꯃꯌꯥꯝ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯑꯝꯇ ꯌꯦꯡꯕꯤꯔꯨ ꯌꯦꯡꯉꯨꯒꯦ ꯄꯥꯎꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯆꯠꯆꯔꯨꯈꯤꯒꯦ ꯄꯥꯕꯨꯡ ꯑꯧ ꯑꯧ ꯌꯥꯏꯌꯦ ꯄꯥꯕꯨꯡ ꯍꯧꯖꯤꯛꯀꯤ ꯄꯥꯕꯨꯡ ꯑꯃ ꯊꯦꯡꯅꯕꯗꯣ ꯄꯥꯕꯨꯡ ꯏꯕꯣꯕꯤꯅ ꯃꯥꯅꯒꯤ ꯍꯤꯡꯈꯣꯜ ꯑꯃ ꯀꯣꯏ ꯍꯥꯏꯕ ꯖꯒꯥꯗꯨꯅꯤ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯛꯏꯁꯦ ꯃꯤ ꯑꯃꯅꯤꯁꯨ ꯀꯣꯏꯍꯧꯔꯤ ꯍꯥꯏ ꯑꯗꯣ ꯍꯤꯡꯈꯣꯜꯁꯦ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯍꯥꯏꯕꯗꯣ ꯁꯨꯝ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯍꯪꯖꯔꯛꯀꯦ ꯇꯧꯕꯇꯕꯨ ꯄꯥꯕꯨꯡꯗꯨꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯁꯨ ꯄꯇꯥ ꯇꯥꯕ ꯂꯝ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯍꯤꯡꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝ ꯑꯃ ꯂꯥꯛꯅꯕ ꯁꯨꯝ ꯍꯣꯠꯅꯖꯕꯗꯅ ꯈꯨꯟꯖꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯖꯔꯤꯕ ꯂꯝꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯨꯝ ꯁꯤꯖꯤꯟꯅꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗꯨꯅꯤ ꯍꯥꯏꯕꯤꯔꯛꯏꯗꯣ ꯃꯁꯤꯃꯛꯅ ꯍꯦꯛꯇ ꯄꯇꯥ ꯇꯥꯁꯟꯕꯗꯤ ꯔꯤꯖꯣꯔꯠꯇꯨꯗꯒꯤ ꯆꯪꯉꯛꯄ ꯁꯤꯅꯤ ꯑꯗꯨꯒ ꯏꯪꯒꯤ ꯅꯥꯄꯣꯝ ꯍꯥꯏꯒꯗ꯭ꯔꯥ ꯏꯪ ꯃꯅꯨꯡꯁꯤꯗ ꯍꯤꯡꯒꯣꯜ ꯀꯣꯏꯔꯝꯃꯦ ꯑꯍꯟꯁꯤꯡ ꯍꯥꯏꯕ ꯈꯨꯟꯁꯤꯡꯁꯤꯒꯤ ꯖꯒꯥꯁꯤꯡꯅ ꯁꯨꯝ ꯆꯪꯁꯤꯜꯂꯒ ꯂꯝ ꯈꯔ ꯁꯨꯝ ꯁꯤꯖꯤꯟꯅꯔꯒ ꯍꯤꯡꯒꯣꯜ ꯀꯣꯏꯖꯕꯅꯤ ꯃꯄꯨꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯍꯤꯡꯈꯣꯜ ꯁꯨꯕꯗꯤ ꯆꯪꯁꯤꯜꯂꯒꯦ ꯃꯄꯨꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒꯅꯤꯀꯣ ꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯪꯖꯔꯛꯏꯁꯦ ꯃꯄꯨꯒꯤ ꯑꯌꯥꯕ ꯌꯥꯎꯔꯦ ꯊꯤꯟꯖꯔꯝꯃꯒꯦ ꯁꯤ ꯆꯪꯉꯛꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯥꯔꯛꯏꯁꯦꯀꯣ ꯁꯤ ꯆꯤꯡꯗꯅꯤꯀꯣ ꯆꯤꯡ ꯃꯅꯨꯡꯗꯅꯤꯀꯣ ꯆꯪꯁꯤꯜꯂꯛꯏꯁꯦ ꯌꯦꯡꯕꯤꯌꯨ ꯁꯤꯗꯤ ꯆꯪꯁꯤꯜꯂꯛꯀꯗꯣꯏꯁꯤ ꯃꯤ ꯂꯩꯍꯧꯋꯦꯗꯤ ꯍꯥꯏ ꯃꯤꯗꯨꯝꯇꯪ ꯊꯦꯡꯅꯔꯒ ꯀꯩꯅꯣꯗꯣ ꯁꯨꯝ ꯍꯪꯉꯗꯤ ꯐꯗꯧꯅꯤꯅꯦ ꯁꯤꯔꯥ ꯁꯤ ꯃꯌꯥꯝ ꯁꯤꯅꯤꯀꯣ ꯑꯩꯈꯣꯏ ꯑꯩꯁꯦ ꯆꯪꯁꯤꯜꯂꯛꯏꯁꯦ ꯀꯩ ꯂꯩꯒꯦ ꯌꯦꯡꯒꯦ ꯇꯧꯅꯤ ꯂꯩꯇ꯭ꯔꯦꯗ ꯋꯥꯔꯦ ꯑꯗꯣ ꯌꯥꯝ ꯆꯤꯡꯁꯤꯗꯒꯤ ꯁꯥꯡꯅꯤꯀꯣ ꯀꯥꯔꯛꯏꯁꯦ ꯑꯗꯣ ꯁꯤꯒꯤ ꯀꯥꯆꯤꯟꯁꯤꯗ ꯑꯃꯨꯛ ꯁꯤ ꯖꯒꯥꯁꯤꯗ ꯆꯪꯉꯀꯥꯟꯗ ꯃꯤ ꯑꯃꯨꯛ ꯍꯤꯡꯒꯣꯜ ꯈꯔ ꯀꯣꯏꯔꯝꯃꯦ ꯑꯗꯨ ꯀꯣꯏꯔꯝꯃꯤꯕ ꯍꯤꯡꯒꯣꯜꯁꯤꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯃꯥꯏꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯁꯨꯝ ꯍꯪꯉꯒ ꯄꯥꯎꯗꯝꯖꯔꯛꯀꯦ ꯈꯨꯟꯁꯤꯒꯤ ꯃꯈꯥꯗ ꯇꯥꯍꯧꯔꯤꯕ ꯈꯨꯟꯗꯨꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯃꯈꯥ ꯇꯥꯍꯧ ꯈꯨꯟꯗꯨꯒꯤ ꯍꯩꯔꯣꯛ ꯁꯤꯒꯤ ꯑꯣꯏ ꯑꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯁꯨꯝ ꯂꯥꯛꯄꯗ ꯃꯊꯪ ꯀꯣꯏꯍꯧꯋꯦꯕꯀꯣ ꯍꯤꯡꯒꯣꯜꯁꯦ ꯑꯗꯣ ꯃꯥꯏ ꯖꯒꯥ ꯁꯨꯝ ꯋꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯄꯇꯥꯗꯤ ꯅꯠꯇ꯭ꯔꯒꯁꯨ ꯄꯇꯥꯗ ꯑꯙꯥꯔ ꯀꯥꯔꯗꯀꯨꯝꯕ ꯁꯨꯝ ꯄꯥꯏꯅꯔꯒ ꯈꯨꯟꯖꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯨꯝ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯟꯖꯥ ꯑꯃ ꯑꯣꯏꯕꯒꯤ ꯇꯤꯛ ꯇꯧꯖꯒꯦ ꯃꯄꯨꯅꯒꯨꯝꯕ ꯌꯥꯔꯒꯁꯨꯀꯣ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯑꯣꯏꯕ꯭ꯔꯥ ꯁꯤꯁꯦ ꯐꯣꯔꯦꯁꯇꯤ ꯑꯁꯣꯝ ꯋꯥꯡꯃꯗꯤ ꯑꯣꯏꯒꯦ ꯃꯁꯤꯅ ꯈꯨꯟꯒꯤ ꯑꯣꯏꯕ ꯈꯨꯟꯒꯤ ꯐꯣꯔꯦꯁ ꯑꯣꯏ ꯑꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯀꯀꯥꯒꯤꯁꯨ ꯁꯥꯏꯗ ꯎꯕ꯭ꯔꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯔꯤꯔꯣ ꯁ꯭ꯋꯥꯏꯗ ꯊꯥꯏ ꯁꯤꯗ ꯁꯤꯡꯒꯨꯝꯕ ꯈꯔ ꯊꯥꯏ ꯑꯗꯒꯤ ꯇꯤꯡꯈꯪ ꯃꯔꯣꯏꯒꯨꯝꯕ ꯂꯐꯨꯒꯨꯝꯕ ꯊꯥꯔꯒ ꯂꯣꯏꯔꯦ ꯑꯗꯣ ꯁꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕꯁꯤꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯁꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯔꯒꯗꯤ ꯄꯩꯁꯥ ꯐꯪꯂꯦ ꯌꯣꯜꯂꯒꯗꯤ ꯕꯖꯥꯔꯗ ꯑꯗꯨ ꯄꯩꯁꯥ ꯐꯪꯉꯒ ꯅꯨꯡꯉꯥꯏꯕ ꯁꯤ ꯀꯀꯥꯒꯤ ꯖꯒꯥ ꯑꯣꯏꯗꯣꯏꯅꯦꯕ ꯁ꯭ꯋꯥꯏ ꯁꯨꯝ ꯑꯣꯏꯌꯦ ꯍꯩꯖꯥꯡꯒ ꯊꯥꯏ ꯑꯗꯩ ꯁꯤꯡ ꯊꯥꯏ ꯁꯤꯡꯒꯨꯝꯕ ꯑꯗꯒꯤ ꯄꯥꯟꯒꯨꯝꯕ ꯇꯥꯟꯕꯒꯤꯀꯣ ꯑꯗꯨꯝ ꯊꯥꯏ ꯑꯗꯨꯗꯤ ꯑꯗꯣ ꯁꯤꯒꯤ ꯆꯤꯡ ꯃꯤꯗ ꯅꯠꯇꯦ ꯇꯝꯄꯥꯛ ꯃꯤꯅꯦ ꯑꯩꯅ ꯇꯝꯄꯥꯛꯀꯤ ꯃꯤꯅꯦꯕ ꯇꯝꯄꯥꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯔꯤꯖꯣꯔꯠ ꯑꯃ ꯀꯥꯈꯠꯂꯛꯄꯗꯣ ꯍꯣꯏ ꯑꯗꯨꯒꯤ ꯃꯈꯥꯗꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯏ ꯀꯥꯏꯋꯥꯏꯗꯤ ꯑꯣꯏꯗꯣꯏꯅꯣ ꯀꯀꯥ ꯌꯨꯝꯁꯤꯅ ꯇꯝꯄꯥꯛ ꯁꯣꯝꯗꯒꯤ ꯔꯤꯖꯣꯔꯠ ꯑꯁꯤ ꯁꯨꯝ ꯂꯝꯕꯤ ꯆꯠꯂꯒꯀꯣ ꯁꯣꯝ ꯀꯣꯏꯇꯥ ꯂꯝꯕꯤ ꯑꯃ ꯂꯩꯍꯧꯕꯗꯣ
ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯧꯍꯧꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ꯭ꯔꯥ ꯁꯤ ꯑꯗꯨꯝ ꯍꯤꯡꯒꯣꯜ ꯀꯣꯏꯕꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯕꯁꯨ ꯌꯥꯎꯋꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯁꯨ ꯌꯥꯎꯋꯦ ꯊꯣꯏꯗꯣꯛꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯇ꯭ꯔꯦ ꯁꯤꯗ ꯇꯧꯔꯕꯅꯤꯅ ꯂꯩꯇꯦ ꯑꯉꯥꯡꯁꯤꯡ ꯁꯟ ꯁꯦꯟꯕꯒꯨꯝꯕꯀꯣ ꯑꯥ ꯑꯗꯨꯒꯨꯝꯕ ꯐꯥꯒꯤ ꯐꯔꯥꯡ ꯇꯧꯗꯅ ꯆꯨ ꯅꯣꯡ ꯊꯥꯔꯝꯃꯦꯕ ꯆꯨꯁꯨ ꯐꯖꯅ ꯍꯥꯏꯒ ꯍꯨꯔꯥꯟꯗꯅ ꯀꯀꯥ ꯈꯣꯏꯅꯤ ꯈꯣꯠꯅꯤ ꯀꯥꯏꯅ ꯐꯥꯒꯤ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯁꯟꯒꯗꯤ ꯀꯥꯈꯠꯂꯛꯄ ꯌꯥꯎꯕ꯭ꯔꯥ ꯁꯟꯗꯤ ꯂꯣꯛꯇꯒ ꯌꯥꯝ ꯂꯥꯛꯑꯦ ꯁꯣꯝ ꯆꯤꯡ ꯁꯟꯅ ꯆꯥꯊꯣꯛꯑꯝꯕꯗꯤ ꯊꯦꯡꯅꯔꯦ ꯊꯦꯡꯅꯔꯦ ꯑꯗꯣ ꯆꯤꯡꯗ ꯊꯥꯕꯁꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯊꯥꯕ ꯁꯤꯡꯒꯨꯝꯕ ꯌꯥꯏꯉꯪꯒꯨꯝꯕ ꯁꯤꯒꯨꯝꯕꯗꯤ ꯌꯥꯝꯅ ꯊꯥꯅꯩꯀꯣ ꯄꯥꯟꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯁꯟꯅ ꯄꯠ ꯊꯠꯂ ꯆꯥꯕ ꯉꯝꯗꯕꯁꯤꯡꯁꯦ ꯁꯤꯡꯁꯨ ꯌꯥꯝ ꯊꯥꯏ ꯑꯁꯣꯝ ꯃꯅꯨꯡꯗ ꯊꯥꯏ ꯑꯗꯨ ꯁꯤꯗꯒꯤ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯗ ꯆꯤꯡꯗ ꯇꯧꯕꯅꯤꯅꯅꯦ ꯉꯁꯥꯏꯒꯤ ꯍꯟꯗꯛ ꯑꯩꯈꯣꯏ ꯊꯣꯛꯈꯤꯕ ꯂꯥꯟꯗꯣ ꯑꯗꯨꯗꯒ ꯁꯤꯒꯤ ꯁꯨꯝ ꯅꯨꯡꯁꯥ ꯊꯤꯕꯒꯨꯝꯕꯒꯗꯤ ꯐꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯅꯨꯡꯁꯥ ꯊꯤꯕ ꯈꯔꯗꯤ ꯐꯥꯎꯋꯦ ꯑꯗꯣ ꯃꯤꯁꯨꯀꯣ ꯁꯤꯐꯥꯏꯒꯨꯝꯕ ꯁꯨꯝ ꯂꯥꯛꯑ ꯁ꯭ꯋꯥꯏꯗ ꯆꯠꯂꯒ ꯂꯦꯞꯄꯒꯀꯣ ꯌꯦꯡꯉ ꯑꯗꯣ ꯈꯨꯠꯂꯥꯏꯒꯨꯝꯕ ꯁꯤꯖꯤꯟꯅꯕꯁꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯀꯣ ꯑꯗꯨꯒꯨꯝꯕꯗ ꯁꯨꯝ ꯌꯥꯎꯋꯦ ꯑꯩꯈꯣꯏꯅ ꯁꯤꯐꯥꯏ ꯄꯦꯇ꯭ꯔꯣꯂꯤꯡ ꯂꯥꯛꯑꯦꯕ ꯁꯤꯐꯥꯏ ꯍꯩꯔꯣꯛꯀꯤ ꯄꯨꯂꯤꯁ ꯅꯠꯇꯦ ꯑꯥꯔꯃꯤ ꯃꯈꯥꯒꯤ ꯃꯤ ꯃꯥꯜꯂꯦ ꯃꯅꯨꯡꯒꯤ ꯃꯤ ꯏꯁꯇꯦꯁꯟꯒꯤ ꯃꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯂꯥꯟ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯦꯕ ꯆꯪꯁꯤꯜꯂꯛꯑꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤꯗ ꯊꯕꯛꯀ ꯁꯨꯕꯁꯦ ꯌꯦꯡꯉꯒ ꯂꯩꯌꯦꯕꯀꯣ ꯁꯤ ꯁꯨꯝ ꯆꯠꯈ꯭ꯔꯀꯥꯟꯗ ꯀꯩ ꯇꯥꯗꯣꯏꯅꯣ ꯁꯤꯁꯨ ꯑꯗꯨꯝ ꯆꯠꯂꯒ ꯐꯣꯔꯦꯁ ꯔꯤꯖꯥꯔꯚꯁꯦ ꯑꯁꯣꯝꯗꯗꯤ ꯔꯤꯖꯥꯔꯚ ꯑꯣꯏꯅꯈ꯭ꯔꯅꯦꯕ ꯑꯁꯣꯝꯗ ꯆꯠꯂꯒ ꯔꯤꯖꯥꯔꯚ ꯑꯣꯟꯈ꯭ꯔꯅꯤ ꯑꯁꯣꯝꯒꯤ ꯃꯣꯔꯦ ꯂꯝꯕꯤ ꯃꯣꯔꯦ ꯇꯥꯕ ꯂꯝꯕꯤꯗꯣ ꯁꯤꯗꯁꯨ ꯀꯥꯈꯠꯄ ꯑꯗꯨ ꯈꯨꯟꯁꯤꯡꯁꯤꯅ ꯃꯥꯏ ꯖꯒꯥꯁꯤ ꯁꯨꯝ ꯍꯥꯏꯐꯦꯠ ꯀꯜꯂꯒ ꯁꯨꯝ ꯁꯤꯖꯤꯟꯅꯕꯩ ꯋꯥꯅꯦꯕ ꯁꯤ ꯂꯩꯔꯤꯁꯤꯡꯁꯦ ꯑꯗꯨ ꯀꯩꯅꯣꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡ ꯂꯩꯕ ꯐꯣꯔꯦꯁ ꯂꯤꯇꯥꯟꯒꯤꯗꯣ ꯑꯗꯨ ꯁꯨꯝ ꯇꯥꯏ ꯁꯨꯝ ꯆꯤꯡ ꯃꯊꯛꯇ ꯀꯀꯥꯗꯤ ꯍꯩꯔꯣꯛꯀꯤ ꯃꯤ ꯑꯣꯏꯗꯣꯏꯅꯦꯕ ꯍꯩꯔꯣꯛꯅꯦꯕ ꯑꯩꯗꯤ ꯍꯩꯔꯣꯛꯀꯤ ꯑꯣꯏꯕ ꯄ꯭ꯔꯖꯥꯅ ꯁꯤ ꯖꯒꯥꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦꯕ ꯇꯧꯕꯇꯕꯨ ꯑꯍꯥꯟꯅ ꯃꯥꯏ ꯈꯨꯟꯗꯒꯤ ꯂꯥꯛꯅꯔꯒ ꯀꯣꯔꯐꯨ ꯀꯧꯋꯦꯕ ꯄꯇꯥꯃꯨꯛ ꯇꯥꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯙꯥꯔ ꯄꯥꯏꯅꯔꯒ ꯃꯥꯏ ꯖꯒꯥ ꯀꯟꯅꯔꯒ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯁꯨ ꯇꯞ ꯇꯞ ꯁꯨꯝ ꯊꯣꯛꯍꯧꯔꯒꯦ ꯁꯤ ꯊꯤꯡꯖꯤꯜꯂꯝꯃꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛꯀꯤ ꯆꯤꯡ ꯃꯅꯨꯡꯗꯣ ꯁꯤ ꯆꯤꯡ ꯃꯅꯨꯡꯁꯤꯗꯩꯗ ꯍꯤꯡꯒꯣꯜ ꯃꯆꯥ ꯈꯣꯏꯔꯝꯃꯦ ꯈꯨꯟꯁꯤꯒꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯃꯈꯥ ꯇꯥꯕꯗꯣ ꯃꯌꯥꯝꯗ ꯇꯤꯟ ꯌꯣꯠꯀꯗꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔ ꯇꯧꯔꯛꯑꯒꯦ ꯁꯤ ꯃꯈꯥ ꯇꯥꯕꯗꯤ ꯃꯌꯥꯝꯁꯤ ꯂꯨꯄꯥ 500ꯅꯦ ꯁꯦꯠꯊꯔꯒꯦ ꯍꯧꯖꯤꯛ ꯂꯨꯄꯥ 500ꯁꯤ ꯎꯆꯦꯛ ꯑꯅꯤꯒ ꯎꯆꯦꯛ ꯑꯃ ꯍꯥꯟꯕꯤꯕꯤꯔꯣ ꯆꯥꯅꯕꯁꯦ ꯆꯥꯊꯔꯒ ꯃꯌꯥꯝ ꯀꯌꯥꯝ ꯆꯥꯊꯔꯒꯦꯀꯣ ꯍꯧꯖꯤꯛ ꯀꯌꯥꯝ ꯆꯥꯒꯦ ꯑꯗꯨꯒ Japanese spoil lah. Rồi. Đây các bạn. Làm gì không? Chết ai chim không nào? Chưa. Makok. Hilai ko. Lagi makan kaliza. Này đấy sạch gai cái xa thơ là kìa mà sẽ để lô vậy để lô một cân dùng xa thơ là kìa bạc xa thơ là kìa không thơ là kìa bạc ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯆꯥꯕꯅꯦ ꯑꯗꯣ ꯑꯃꯗꯤ ꯁꯨꯡꯆꯥꯕꯨ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯁꯤ ꯌꯨꯝꯗ ꯑꯣꯏꯅ ꯏꯃꯥꯟꯅꯕꯗ ꯆꯥꯍꯜꯂꯨꯔꯒꯦ ꯊꯝꯖꯤꯜꯂꯒꯦ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯥꯏ ꯆꯦꯅꯦꯜ ꯌꯥꯔꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯑꯣ ꯃꯌꯥꯝ ꯁꯣꯏꯗꯕꯤꯗ ꯀꯣ ꯁꯤ ꯈꯨꯠꯁꯤ ꯐꯖꯔꯦ ꯌꯦꯡꯉꯨ ꯁꯤ ꯆꯥꯕꯩꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕ